Lok Sabha Mikhalda state asida BJP na maithi banangkiba du lamdam asigi miyamna state amadi center da paliba laingakna law and order ningthinangak senbigani haibagi thamlamba thajaba du mangkibagi mami chawna takhi haina Chief Minister and Biren Phongdokrai. The Indian Express to piba interview amada Chief Minister na makata na Manipur da hausa thokli bairang asi yamna complex oibana center amadi state laingak na group animakta akan action lokhat pangam khidaba maramna chingamadi tamgi miyamna laingakta pendaba laikibane. Interview aduda center na Manipur gi irang asi da karamba maongda intervene tawning bagi haina hangkiba wahangda Chief Minister na Manipur da laidiba Central Force na state laingak ki thabak thauram da support tawfam thoi amadi state laingak na target tawriba si 1961 gi matungda Mapandagi changlakpa mitop singbuni haibasi Central Forces singna lamdamasigi asengba tribal singda khanghanba changi haina phongdokhe. State laingak na drug tagi ngakthok na bohot na riba lana mitop changlakpa thingna ba madi deforestation dagi ngakthok na ba paikhat liba thabak thauram singda Central Forces singna su support tawhaninge. Manipur gi issue asi handle tawbada ahongba lairoi illegal immigrants sing masak khangdokpa madi deport tawba haibasi constitutional provision gi makhadane. Maram maduna thabak sing asi adumang makata na chathakigani haiba wafamsu Chief Minister na phongdokhe.